Laibak asigi khwaidagi chawba wild sangama oriba Supreme Court na state amadi union territory khudingmakta direction piduna Chayol ahumgi manungda laibak asigi mafam khudingmakta leiriba police station singda mathau tauba CCTV camera thamba natraga thamdabagi matangda thokiba guidelines singi compliance report Pikhatlakadabani haina khangankhre Supreme Court na CCTV camera thambagi matangda thamkiba wang singi paukum Hauzik fawada state taraga mathoi khaktana pirakli haiba wafam khangalakpadagi Justice Bikram Nath amadi Justice Sandeep Mehta na direction asi pikibani matter asigi matangda MX Query oikiba Senior Advocate Siddharth Deb na fongdokibada Union of Indian su NIA yauna Central Investigating Agency singi oiba compliance report Pikhatlak haiki loina na Central Lengaki mihut oikiba Solicitor General Tushar Mehta na Union of India gi compliance report asi Pikhatlak naba Chayol ahumgi matam PBU haina bench asida haijakibagi matung inna Supreme Court ki bench asinasu ayaba pikre